State asigi singi mapam kyada paksana tharamba poppy pamising security force yauna authority na paktak na mangan tan bagi thabak leptana sathari ngarang su Ukhrul district amasung Kangpopi district ke manung sanba tuan ba mapam anida tharamba poppy pamising paktak na yantha tur mangan khrei Ukhrul district ke Indo Myanmar ga naknaba mafam oiriba LM block mulam amasung Kangpopi district ke Songfel area da punna lam ekar samga taranipan pak sauna tharamba poppy pamising yantha tur mangan ki mapam sing aduda leiramba apunba khangpoksang kunsu sidoktuna amadi maitha doktuna manghan ki hairi war on drugs ki manungsana paikhaliba thabak asi makhatana atopa mapam sing da su sata ki gani amadi miyam na su mateng pangbiu hairi mayai kaba drug lalonbi nupi ahum mayai kaba drug amasung nongmaiga konana fagatpa ngamkrai Manipur police na phongdor khibagi matung ina drug yonbini haiba Imphal East District ki Porongpat police station konba Kergao yumkhai bam laikai degi nupi ahum adu ngarang security force fagatpa ngamkibani farba nupi ahum adu di Said Nezia Sultan atopaming abema sahi kontrani pan yumkhai bam Sonia sahi kunhumdoi amasung khulakpam Farzina atopaming Zina sahi kontramdoini Said Nezia Sultan atopaming abemadagi 12-bore double barrel shotgun ama gram samga nifu oigadaba heroin yauba softcase taranithoi amasung sel oina lupa lising humbudraga samri tara phagapangam ki yumkhaibam Sonia sahi kun humdoi hariba nupi asidagi heroin gram humpu yauba vial kuntra taret amasung gram nifu humdoi oigadaba WI tablet sing phagapangam ki Khulakpam Farzina atopaming Zina sahi kuntraumdoi haribi nupi asidagina Spasmo Proxivon capsule samga taranithoi phagapangam ki makhoi ahumgi mathakta makata ba thabak lokhanaba police na case ama register tokre hairi miyamdagi namduna senkhai tumkhai sathavani haiba lalolup RPF PLA gi active cadre ama security force na ngarang fagatpangam krai Manipur police na phongdor ki bagi matung ina Imphal East District ke Paurabi awang lekai dege Thangjam Suran Kumar Singh sahi kumapan atopaming Rajesh atopaming Asau atopaming Luangsa hariba lona thingkraba lalolup RPF PLA ge active cadre se ngarang Imphal West District ke Singjamai police station konba Maitai Lamkhai crossing dege phagat pangam kibani mangon dege mobile phone ama Aadhar card amasu recover tobangam ki hairi phagalaba RPF PLA ge cadre adu Makata ba thabak lokhanaba mari lenaba police station da sinakre hairi